ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯅꯣ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦꯀꯣ. ꯃꯃꯥꯡꯗ ꯆꯥꯕꯨꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯣ ꯆꯥꯛ ꯆꯥꯔ ꯇꯧꯕꯒꯗꯣ ꯏꯁꯥꯁꯦ ꯋꯦꯠ ꯌꯥꯝ ꯍꯦꯟꯒꯠꯂꯦꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯨ ꯄꯥꯛ ꯄꯥꯛ ꯊꯥꯒꯠꯆꯔꯛꯇꯕꯅꯦ. ꯑꯗꯣ ꯑꯩ ꯆꯥꯕꯗ ꯍꯧꯖꯔꯒꯦ, ꯋꯥ ꯀꯥ ꯉꯥꯡꯖꯔꯒꯦ. ꯁꯤꯅ ꯕꯣꯔꯥꯅꯦꯕ, ꯁꯤꯅ ꯌꯦꯔꯨꯝꯅꯦ, ꯑꯗꯨꯒ ꯁꯤꯡꯖꯨꯒ ꯆꯉꯥꯡꯒ ꯇꯧꯔ ꯊꯛꯆꯔꯛꯑꯒꯦ ꯃꯌꯥꯝ. ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ. ꯑꯗꯣ ꯀꯣꯠꯅꯕꯗꯤ ꯌꯥꯎꯗ꯭ꯔꯦ. ꯍꯧꯔꯒꯦ. ꯍꯥꯎꯋꯦ. ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯁꯥꯁꯦ ꯌꯥꯝ ꯁꯥꯔꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯂꯩꯇ꯭ꯔꯦ. ꯃꯩ ꯃꯨꯠꯈꯤꯕꯗꯩ ꯃꯌꯥꯝ ꯃꯩ ꯊꯥꯜꯂꯒ ꯑꯃꯨꯛ ꯆꯥꯖꯔꯛꯑꯦ. ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯌꯦꯡꯉꯣ. ꯎꯒꯗ꯭ꯔꯥ? ꯎꯗꯦ.
또게 와 ꯃꯌꯥꯝ ꯁꯤ ꯑꯔꯣꯏꯕ ꯆꯥꯛꯈꯨꯝ ꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯣꯛ ꯁꯥꯕꯅꯁꯨ ꯆꯤꯟꯁꯤ ꯉꯥꯛꯁꯪ ꯉꯥꯡ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯗꯕ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯊꯥꯖꯔꯛꯑꯒꯦ ꯑꯩꯁꯦ ꯀꯩꯅꯣꯁꯨ ꯂꯩ ꯑꯦꯛꯖꯥꯝꯁꯨ ꯇꯧꯔꯤꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯣ ꯉꯝꯖꯗꯕꯅꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯑꯗꯒꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ